hꯧꯖꯤꯛ ꯃꯌꯥꯝ ꯑꯩꯒ ꯁꯪꯒꯤꯇꯥꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯦꯛ ꯃꯈꯥꯁꯤꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯅꯤꯈꯛ ꯍꯧꯋꯦꯕꯀꯣ ꯑꯩꯁꯦ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯑꯝꯇ ꯍꯦꯛꯇ꯭ꯔꯤ ꯑꯝꯇ ꯌꯦꯡꯒꯦ ꯂꯥꯝꯕ ꯐꯪꯗꯣꯏꯔꯥ ꯐꯪꯉꯣꯏꯗꯣꯏꯔꯥ ꯋꯥꯡꯗꯤ ꯌꯥꯝ ꯋꯥꯡ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯅꯗꯤ ꯃꯃꯥꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯦꯛꯎꯔꯕꯅꯤ ꯃꯥꯅ ꯃꯈꯨꯠꯅ ꯂꯥꯝ ꯐꯪꯕꯒꯩꯀꯣ ꯉꯁꯤ ꯏꯕꯥꯅꯤ ꯆꯩ ꯑꯁ꯭ꯋꯥꯏꯗ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯒ ꯍꯦꯛꯊꯔꯛꯑꯒꯦ ꯂꯩꯇꯣ ꯄꯥꯟꯕꯗꯤ ꯃꯌꯥꯝ ꯄꯥꯜꯂꯦ ꯂꯥꯝ ꯐꯪꯉꯣꯏꯗꯧꯕ ꯋꯥꯅꯤ ꯆꯤꯡꯅꯤꯅꯀꯣ ꯆꯤꯡꯆꯦꯞꯇ ꯇꯥꯏꯌꯦꯕ ꯇꯣ ꯁꯤ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯄꯥꯟꯕꯗꯤ ꯄꯥꯟꯕꯅꯦ ꯑꯝꯇ ꯍꯦꯛꯎꯈꯤꯒꯦ ꯃꯌꯥꯝ ꯍꯦꯛꯄ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯌꯦꯡꯕꯗꯗꯤ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯅꯛꯅ ꯎꯗ꯭ꯔꯥ ꯍꯦꯛꯇꯣꯏꯁꯤꯅ ꯃꯈꯥꯁꯤꯗꯒꯤꯅꯦꯕ ꯃꯈꯥꯗꯒꯤ ꯍꯦꯛꯄꯅꯤꯅ ꯁꯤ ꯌꯧꯅ ꯂꯥꯝꯃꯛꯄꯁꯦ ꯁꯤ ꯋꯥꯗꯣꯏꯅꯦꯕ ꯌꯦꯡꯉꯁꯤ ꯁꯪꯒꯤꯇꯥ ꯀꯨꯝꯊꯈ꯭ꯔꯦ ꯑꯥꯗ ꯑꯗꯨꯅꯗꯤ ꯂꯥꯝ ꯐꯪꯉꯣꯏꯕ ꯁꯪꯒꯤꯇꯥ ꯋꯥ ꯃꯆꯥ ꯑꯃꯗꯤ ꯂꯩꯔꯦ ꯀꯩꯅꯣ ꯇꯧꯔ ꯁꯝꯃꯁꯦ ꯊꯧꯔꯤ ꯇꯧꯔꯒ ꯀꯔꯥꯏꯅꯣ ꯌꯣꯡꯆꯥꯛꯁꯤꯕꯨ ꯁ꯭ꯋꯥꯏꯗꯩꯗꯤ ꯑꯝꯇꯕꯨ ꯎꯗ꯭ꯔꯦ ꯁꯤꯗꯤ ꯋꯥꯡꯉꯤꯍꯦ ꯃꯅꯥꯛꯇ ꯃꯈꯥ ꯇꯥꯕꯈꯩꯗꯤ ꯃꯤ ꯂꯣꯏ ꯂꯥꯝ ꯂꯣꯏ ꯍꯦꯛꯅꯈ꯭ꯔꯦ ꯁꯤꯗꯤ ꯋꯥꯅꯤꯍꯦ ꯂꯥꯝꯕ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯋꯥꯁꯦ ꯁꯨꯃꯥꯏꯅ ꯀꯤꯔꯒ ꯁꯦꯝꯃꯦ ꯇꯣ ꯃꯊꯪ ꯃꯇꯣꯟꯗ ꯑꯗꯨꯒ ꯊꯥꯡ ꯍꯥꯞꯄꯦ ꯑꯗꯨꯗꯨꯒ ꯑꯩꯅ ꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯅꯤ ꯑꯗꯨ ꯁꯪꯒꯤꯇꯥꯅ ꯁꯤꯗꯒꯤ ꯁꯤ ꯄꯤꯔꯛꯑꯒ ꯂꯥꯝꯕ ꯐꯪꯕ ꯁꯪꯒꯤꯇꯥ ꯑꯩ ꯀꯣꯛꯇꯒ ꯇꯥꯔꯛꯀꯅꯤꯀꯣ ꯑꯩꯅ ꯁꯤ ꯃꯊꯛꯇ ꯀꯥꯈꯠꯂꯒꯦ ꯑꯗꯨꯒ ꯌꯦꯡꯉꯦ ꯇꯧꯍꯧꯔꯁꯤ ꯂꯥꯛꯑꯣꯁꯦ ꯑꯩ ꯍꯥꯏꯒꯦ ꯑꯗꯨ ꯊꯥꯡꯗꯔꯣ ꯑꯁꯣꯝꯗ ꯑꯗꯨꯝ ꯆꯤꯡꯈ꯭ꯔꯣ ꯃꯇꯣꯟꯗꯣ ꯊꯥꯡꯗꯔꯣ ꯃꯈꯣꯡꯗꯣ ꯊꯥꯡꯈ꯭ꯔꯣ ꯑꯗꯨꯒ ꯌꯣꯡꯆꯥꯛꯁꯦ ꯈꯔꯗꯤ ꯍꯦꯛꯑꯦ ꯑꯗꯣ ꯁꯤꯗ ꯑꯃꯅꯤ ꯂꯩꯔꯤ ꯑꯁꯤ ꯑꯝꯇ ꯂꯥꯝꯒꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯊꯛꯇꯒꯤ ꯂꯥꯝꯕꯗ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯃꯝꯁꯜꯂꯦ ꯋꯥ ꯃꯇꯣꯟꯁꯤꯗ ꯍꯧꯖꯤꯛ ꯁꯦꯝꯃꯦ ꯀꯦꯃꯦꯔꯥ ꯅꯝꯕꯤꯕꯒꯤ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃꯗꯤ ꯄꯤ ꯇꯥꯕ ꯔꯦꯀꯣꯔꯗꯤꯡꯗꯁꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯅꯠꯇ꯭ꯔꯥ ꯁꯪꯒꯤꯇꯥ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯨꯁꯤꯜꯂꯨ ये हुई ना बात गुड वहाँ का सब तोड़ दो अगले बार किसी के लिए मत छोड़ना सब तोड़ दो ngамꯗꯣꯔꯤꯕꯣ ꯅꯪꯒꯤ ꯋꯥꯖꯥꯎꯗꯨꯒ 와제 ꯆꯣꯠꯄꯅꯤꯅ ꯌꯥꯝ ꯂꯨꯝꯃꯝꯒꯅꯤ ꯍꯣꯔꯦ ꯀꯤꯅꯤ ꯍꯥꯎꯔꯦ ꯁꯤꯡꯖꯨ ꯆꯥꯕ ꯌꯣꯡꯆꯥꯛ ꯈꯔ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯁꯤ ꯍꯦꯛꯄ ꯌꯣꯡꯆꯥꯛ ꯑꯩꯈꯣꯏꯅ ꯍꯦꯛꯄꯗꯨꯅ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯀꯥꯔꯒ ꯃꯥꯅ ꯐꯖꯅ ꯍꯦꯛꯊꯔꯛꯑꯦ ꯉꯁꯤ ꯌꯣꯡꯆꯥꯛ ꯍꯦꯛꯊꯔꯛꯏꯕ ꯅꯨꯄꯥꯗꯨ ꯁꯤ ꯂꯩꯔꯦ ꯔꯦꯀꯣꯔꯗ ꯇꯧꯔꯗꯤꯒ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯐꯖꯅ ꯍꯦꯛꯊꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯁꯪꯒꯤꯇꯥ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯍꯦꯛꯄ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯝꯅꯥꯒ ꯐꯥꯔꯦ ꯍꯧꯖꯤꯛ ꯇꯨꯄꯤ ꯎꯞꯁꯜꯂꯨꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯦꯛꯄ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯥꯈꯠꯂꯒꯦ ꯀꯥꯈꯠꯂꯝꯃꯒꯦꯀꯣ ꯅꯣꯏꯅ ꯈꯔ ꯌꯥꯝꯕꯅꯤꯅ ꯅꯣꯏꯗꯣ ꯊꯥꯡꯒꯠꯄ ꯋꯥꯅꯤ ꯀꯨꯏꯅꯦꯕ ꯈꯔ ꯍꯦꯛꯑꯦ ꯍꯟꯗꯛ ꯁꯤꯖꯟꯒꯤ ꯑꯍꯥꯟꯕꯅꯦ ꯑꯩ ꯍꯦꯛꯏꯁꯦ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯅꯕꯨꯗꯤ ꯍꯦꯛꯄꯅꯦ ꯍꯥꯟꯅ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯈꯨꯠꯅ ꯂꯥꯝ ꯐꯪꯕ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯍꯦꯛꯎꯔꯕꯅꯦꯕ ꯑꯩꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯦ ꯍꯦꯛꯊꯔꯛꯑꯦ ꯍꯧꯖꯤꯛ
ꯑꯁ ꯍꯣꯔꯦꯟꯗꯤ ꯏꯔꯣꯜꯂꯒ ꯆꯥꯊꯕ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯔꯅꯤ ꯄꯨꯝꯅꯃꯛ ꯆꯥꯕ ꯌꯥꯔꯅꯤ ꯑꯩꯈꯣꯏ ꯂꯩꯔ ꯇꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯦ ꯈꯨꯋꯥꯡ ꯊꯤꯕꯅꯤ ꯌꯥꯔꯦ ꯂꯣꯏꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯗ ꯑꯉꯥꯡ ꯈꯔ ꯂꯩꯁꯦ ꯑꯁ ꯋꯥꯏꯍꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯤꯁꯨ ꯃꯌꯥꯝ ꯌꯨꯝ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯇꯧꯁꯤꯜꯂꯛꯏꯁꯦ ꯍꯪꯒꯥꯝ ꯅꯨꯡꯒꯥꯝꯒ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯌꯥꯝꯕꯅ ꯂꯣꯏ ꯆꯥꯈ꯭ꯔꯕꯅꯤ ꯋꯥꯏꯍꯦ ꯃꯌꯥꯝꯁꯤꯗ ꯄꯥꯏꯕ ꯌꯣꯡꯆꯥꯛꯁꯤꯅꯤ ꯑꯩꯈꯣꯏ ꯁꯪꯒꯤꯇꯥꯅ ꯉꯁꯤ ꯏꯕꯥꯅꯤꯅ ꯍꯦꯛꯎꯕꯗꯣ ꯆꯠꯂꯣ 와디 와야 이 호암내면 시기도 우면서 깎아가 거의 상기다 미주 좀더 깎이면 되죠 해줘 내면 에이 아저씨 와 희네 해보자 실수야 따가 아강 빠간 Yung abdi yang biomnya masih jadi pada ukar ka in naik jaram ne sangi dana bijo nam birot kre tu ila jaram ya kaya ba adito kange adito cao yên dài thế rồi cả đó yên dài thế rồi đang đi ra ta xa hắn đó mà đấy mấy gì ai không? Saya mau pamer, Pak.